ख्वाई पुनमकपु अहानबा मक्तदा MM ना तरामनो उक्सरी MM Entertain Manipur ngasi amuk mayamgidamukta puduna lakchariba film asigi mami Leichal film asi chaliba chahi 2025 asimaki September gi tang 13 asimaktada MSFDS ta premiere show utkadori film asi romance family drama category gi Manipur gi movie amane film asi yengba matamda adukki matik nungaiba amadi yengba matamda pukning nungsiba phawhungadori film asi gi wari asukki matik fajaba haibadu oigadori film asida macha oibasingna pamliba thabak adubu mama mapa oibasingna thingba amadi macha aduna pamliba pukningi apamba adubu tauba yaroi haiduna thingba gi saktam madusu uba phangadori film asida yamna nungaitaba pukning nungsiba amadi yengba matamda adukki matik nungaiba film asigi wari asukki matik phajabana maram oiraga yengba gi penba nairoidori film asigi director Aditya K. Hayes amadi Helbil Laisramna oiri film asigi story screenplay lyrics amasung dialogue dalom guru mayumna oiri film asigi cinematography amadi editor su Helbil Laisramna oiri film asida maru iba saktam langliba singdi Silhaiba Arpita Santi Punyaswari Susma Malyam Nganbi Santhalembi Idhau Ratan asina singbani film asigi singer na Nancy Khuman film asi yengba matamda asukki matik nungaiba pianba amadi pukning nungsiba yengba matamda pianba phawhangadori yengba matamda yamna nungaiba mahaw ama phawhangadori film asina yamna fajaraba message kya ama supigadori Leichal chaliba chahi 2025 asigi September gi tang 13 yasimaktada MSFDS ta premiere show utkadori ba sibu mayam pumnamag yengminaduna film asigi fajaraba mahaw adu punna lawminasi mayam pumnamag yengnabagidamag sem saduna laibiro film asi yengba matamda nungaibata natana film asigi wari asukki matik fajaba amadi yamna fajaraba message kya ama pigadoribu film asibu mayam pumnamag yengminaduna film asigi fajaraba mahaw adu punna lawminasi ai leiringaida Leichal bu kanam tana sokpa yaroi magidamakta ai lei kaidaragi sir amukka suwa adudi kai kaudoiba dabu kaugera tamobu haigera nangna kauningba mekta kau tamo kauge su yai amta kauro base amta kauro nungsibre yengeba ai jiu zik sauribni ko sasa kaujarakchau ai ngairabni ko sasa kaujarakchau kaudi masi kauge sasa kauro tamo Tamo, tamo, tamo. Mama aga do. Ngasi di am ningsing. Moi na ngasi mo. Ai bon balak trise. Moi de ai bu nusi na masala. Jat ko salam. Yo masai. Maphrama khang mile pamna. Jo. Tamo na harmonium se khong wai ramadi. Ai nei sei practice tawse nungai ramgadawni. Ai ngonda harmonium khong wai adi. Leimai da thoiding khunbaga chap manarni. 사람이 아니 아이디 어떤 꼭 예능에다 뭐 Hina 예능 bro 예능에 미 사ning 내리는 시도 사도께도 해 호이네 아이 학탁도 팡기다보도 이사자디 팡갈라게나 아이나 따이네 야로이 아이 야로이 낭 몸이 때문에 않았다브로 이제다 sakana ta thiriba nangse nahan muki mapok nang nung lengoy na pokpro nang bo nang na jindu dilu Sima bima ô làm gì ba bao nung ai vẫn bật ê
Pao nung ai ba tu? Pao nung ai ba? Che, nang pajar. Changshilo, sak tu min bigi. Chakhom ani induini. ꯌꯥꯔꯅꯤ ꯑꯅꯤꯈꯛꯇꯤ ꯀꯩꯒꯤ 헤레돔자 पाखंग छिना लेचलची हरा हराउ दुनु पुदुन चक्रगा हलकपद मागी ओरे फियमचे अय यामन चिंगी दोमसा Sayan ba? Tan chap charabani, tan chap ek charabani. Haima, oza kangbo. Kari noi mi tan zari sibo. Nui kam ta dro. Mai pema. Ai ne di sa thawrage lai kan si de. ꯇꯥꯃꯣꯅ ꯍꯥꯔꯃꯣꯅꯤꯌꯝꯁꯦ ꯈꯣꯡꯕ ꯍꯩꯔꯝꯃꯗꯤ ꯑꯩꯅ ꯏꯁꯩ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯔꯝꯒꯗꯕꯅꯤ ꯑꯩꯉꯣꯟꯗ ꯍꯥꯔꯃꯣꯅꯤꯌꯝ ꯈꯣꯡꯉꯣ ꯍꯥꯏꯔꯗꯤ ꯂꯩꯃꯥꯏꯗ ꯊꯣꯏꯗꯤꯡ ꯈꯨꯟꯕꯒ ꯆꯞ ꯃꯥꯟꯅꯔꯅꯤ ꯑꯦ ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯣ ꯑꯁ ꯌꯥꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯨꯡꯁꯤꯕꯤꯅ ꯍꯥꯏꯕꯗꯕꯨ ꯌꯥꯗꯦ ꯍꯥꯏꯔꯤꯕꯣ ꯆꯣꯍꯦ ꯉꯁꯤ ꯅꯨꯄꯥꯁꯤꯕ Namaga, imabo ka ni hingi base. Nanggidamaktane. Wakal piksin ba yade ko? ꯃꯥꯕꯣ ꯅꯨꯡꯁꯤꯕ ꯏꯁꯩꯗ ꯏꯪꯊꯔꯦ ꯋꯥꯈꯜ ꯄꯥꯝꯖꯕ ꯁꯩꯁꯛꯇ